Imphal East District in Nongshum Da Leiba 189 C Company CRPF Louthokhiba Yaroi Namduna CRPF Louthokkadaba Oirabadi khul asida ngakliba 64 Ssb Amadi shuba Assam Rifles Louthokhro haina Nongshum Meira Paibi Lup Amadi Village Development Committee ki maikei dagi phongdorakli Nongshum da pangthokpa paugi mifam amada Nongshum Meira Paibi Lup ki member Nongthombam Hanbina hai Imphal East District ki matai oina leiriba Nongshum khul ase hauzik CRPF Ssb Amadi Assam Rifles na ngak senduna leiribane Nongshum gi kunja sing asi irang maram oiraga relief camp ta leirambadagi hauzikna CRPF singna khul ase ngak senbiduna yumda leinarabane Haukiba tang tara manga da CRPF sing khul asi thadokduna chatkinaba thorang torakpada Meira Paibi singna athingba pibadagi chatkidabane adubo hauziksu amokcha hankinaba thorang torakliba asi yaningde khul asibu ngak seliba CRPF sing Louthokkadaba Oirabadi Nongshum Da Leiba Central Force pumnamak Louthokhro hainasu mahakna makha taki mafam sida leiriba CRPF se amuk chatkane tawre adubu akhoi Meira Paibi mayamna chatpiganu mafam sidagi akhoi bu ngakpiu haijabadagi moise amu hanjalle ado hajikse amu moise chapagi irang leire haiba ado adudi tawbiganu karigumba noina mafam sida thadokduna chataba yade hana chathiba taragadi nangkhoi SSB AR CRP punna chatpiu haiba chatpa taragadi chataba taragana akhoi prajabu nungsiragana force ahum sina akhoi bu ngakpiu akhoi mafamse red zone Paumi singa unaba to the Nongshum Village Development Committee ki member Konjengbam Abungna hai Nongshum khulgi kunja sing mayum da hanjenduna leirabasu thabak sufam nompham leitabana maram oiraga awaba kaya thengnari kunja sing ya awaba da mateng pangbagi mahut kunja sing ngakpi senbiriba CRPF Louthoknaba honabasi yaningdi hainasu mahakna phongdokhi ꯑꯩꯈꯣꯏꯅ ꯌꯦꯡꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯆꯨꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯖꯤ ꯅꯣꯡꯆꯨꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯅ ꯍꯦꯟꯅ ꯅꯝꯅ ꯂꯩꯕꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯑꯝꯇ ꯂꯩꯇꯦ ꯂꯧꯃꯤ ꯁꯤꯟꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯆꯥ ꯁꯦꯝꯗꯕ ꯌꯥꯗꯦ ꯏꯆꯥ ꯁꯦꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯆꯥ ꯏꯁꯨ ꯁꯦꯝꯗ ꯌꯥꯗꯕꯅꯤ ꯃꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯆꯪꯉꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯌꯥꯝ ꯆꯪꯉꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡꯆꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯌꯦꯡꯅꯕꯒ ꯃꯥꯌꯣꯛꯅꯕ ꯋꯥꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯋꯥꯗꯦꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥ ꯁꯦꯝꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯅꯣꯡꯆꯨꯝꯁꯤꯗ ꯂꯥꯛꯇꯅ ꯀꯅꯥꯒꯨꯝꯕꯇꯅ ꯄꯥꯡꯗ꯭ꯔꯤꯕꯅꯦꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯃꯐꯝꯁꯤꯗ ꯀꯔꯤ ꯆꯥꯔꯤ ꯀꯩꯗꯧꯔꯤ ꯈꯔ ꯄꯥꯡꯕꯤꯕꯗ ꯍꯦꯟꯅ ꯉꯁꯤꯐꯥꯎꯗ ꯂꯩꯉꯥꯛꯇꯒꯤ ꯑꯩꯈꯣꯏꯗ ꯁꯝꯅꯥ ꯃꯐꯩ ꯑꯃꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯌꯦꯡꯕꯤꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ